इंडियाना मणिपुर मियामबु मसागी सिटीजन खल्लबा मतमदा लान असि लोइसिनबा ngamgani haina कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना फोंदोखरे वाफम असि ngasi लम्फेलदा लैबा कोकोमीगी ऑफिसदा पांगथोकपा पाउगी मिफम अमदा लुप असिगी कोऑर्डिनेटर सोमेंद्रो थोक्सोमना पोंगमी सिंगा उनाबदा फोंदोखिबनी महांगना मखा ताना हाइखिबदा हंदकता इनौ नौना कदांगबंदा कुकी मिलिटेंट सिंगना ड्रोन बॉम्बिंग अमुक तौरकलबा फावबा इंडिया गवर्नमेंटना करिसु खंगजिनदना एक्शन अमता लौखतबा हाइबसी थोकलिबा लान असि इंडिया लेंगांगना थोखनबनी हाइबा मणिपुर मियामना चपचाना खंगी इंडियाना जियोपॉलिटिक्स तौदुना मणिपुर मियामना ओट नैदुना थंबा असि अथुबा मतमदा तोकदबनी मणिपुर मियाम असिबु इंडिया की सिटीजन अमनी हाइना खल्लगा थबक तौरकपा मतमदा थोकलिबा लान असि लोइसिनबा ngamgani लान लोइसिनगे हाइरबदी इंडियाना मणिपुर असिबु ऑक्युपाइड टेरिटरी ओइना खनबा असि लेपकदबनी कुकी टेररिस्ट सिंग असि मिलिटरी क्रैकडाउन तौगदबनी चंगलकलिबा रिफ्यूजी मियाम असि थमनबा तोंगान तोंगानबा स्टेट सिंगदा रिफ्यूजी डिटेंशन कैंप थमगदबनी मणिपुर खक्तदा लोइना थमजिनबा यारोय लोइनना संगसिलकलिबा रिफ्यूजी सिंग असि मसक खंगदोकनबा एनआरसी चना हनबा मथौ ताई ममिंगतगी ओइबा एनआरसी चनारे हाइबना ओइथोकपा यारोय चिन कुकी मिलिटेंट सिंगना चंगसिलकलिबा बॉर्डर की मफम सिंगदा फेंसिंग मपुंग फाना तौगदबनी अमदी चिन कुकी सिंगना इंडिया लांचिलक्तुना पॉपी प्लांटेशन तौबा ड्रग स्मगलिंग तौबा सिंग असि इंडिया लेंगांगना थिंगबा ngamlaba matamda hojik chathariba लान असि लोइसिनबा ngamgani haina फोंदोखि लान असिगी खोगी यामना मरु ओइबा वरफम हाइतादा हजिक सही अबगा था निपान मापन संसलरे सिबौदा कोइना करिगम मखन इसु सुनो बिलबी सिनरे असेंबदी लाल असिगी मरु ओइबा हरफमदी इंडियाना मागी जियोपॉलिटिक्स अमदी इंटरनल एडमिनिस्ट्रेशन जे फेल ओइबदगी थोरप लान असेंबगी सेंग कोइना नरु मतमदी मलमदी मोइना होनरुबसी किलिंग टू बर्ड्स विथ वन स्टोन अदो अखोइदी हाइनुंग अमा थागा अखोइगी उचेक अनि हाटपगी टाइपता अखोइगी सोंदरा अखोइगी चिन कुकी मिलिटेंट सिंगजी दक्षनरगा अखोइगी चीनागी थेट मदे मखोइगी इकोनॉमी को फिबम फगना होनाबा हाइदी चिनगी मियामसिगे तिनरकांदा असोंदा कलादान प्रोजेक्ट न चिंगबा तंबादु गसानि कुकी मिलिटेंट असोंदा लाल होरबा कांगुना अखोइगी मन इंडिया दा होबो लाल होबो नते मखोइजी असोंदा होबो लाल हरबो मिसिंग पुसिलाकांदा मागी मिलिटेंट ओंथोगदा ngसागी आइना अमना ngसागी चिनागी थेट तो मायो ननाबा मो एदा मखोजी बेसम सेन मिलिटरी बेसम सेन होनाबा लोइनो इकोनॉमी की बेस होनाबा अदुगी मथक्ता अमु कई हाइब तमदा अखोइगी नागा अमदी अखोइगी मैतैगी अखोइगी आर्म पॉलिटिकल मूवमेंट से अखोइगी नमधनब होनाबदा मखोइने तौरप प्लान है अंगसाई कुकी मिलिटेंट सिंग सिनरगा नागा अमदी नमधन होनाबा अमना मखोइगी चाइना फैक्टर दा चिनागी चिन कुकी की अखोइगी कइनोसि तिनसलगा अखोइगी चिनागी थ्रेटसि मखोइ खरा गाथोंनब होनाबा अमना इकोनॉमी फिल्म फगनब होनाबसि अखोइ पुरा फेल ओइबदगी नाकलेम फेल ओइबा हाइता अदुना अखोइगी लाल असि मखा सांथना अदुम चथादुना लाकनि मसे अखोइ म्याम खंमिनबा मा चंगुदु अखोइ ngasi कौजरिजि अखोइगी मसिगी हिस्टोरिकल ब्रेकग्राउंड अमा अखोइ यंगिनमम चांगी कइनो हाइब तमदा अखोइगी असुक सांगना अखोइगी मणिपुर इंडिया दा तिलपम मतम 1947 की अगस्त की तारीख कइनो ता तरा मेजा अखोइजी निंगतम फंगे हेक निंगतम फंगबा फंगबगा अखोइजी कमाइ तोगेदा अखोइगी जु अखोइगी डेमोक्रेसी की लैंगा मखोइ लेजरे ना अखोइ 1947 दा मदुगी कॉन्स्टिट्यूशन लिंग खोतन तौरकांदा अदि मुथंगदा नफुदा अखोइगी बर्ड तौरे इंडियाना अखोइ करें करि वायलेट तौगे हम तमदा अखोइगी अगस्त की 11 1947 दा अखोइ इंस्ट्रूमेंट ऑफ एसोसिएशन जे अखोइगी एग्रीमेंट जी बुद्धचंद्रगा मतमदगी निथौ अदुगा अखोइगी गवर्नर जनरल इंडिया गा मखोइ नि साइन तौनगा तौनगी मसी जी मोइना वायलेट तौरे अदु मुथंगदा मु ओके तौगेदा अखोइगी कइनोजी अखोइगी कइनोदा अखोइ इलेक्शन तौदना अखोइ काथोक अखोइ असेंबली जे अखोइ इग्नोर तौ हाइदा केनता खनदा अखोइ मदुगी वा तादना अखोइदा मार्च तौखगे नमफुदा मदुदगी पेन दबदुना मरम मरा अखोइदा आर्म पॉलिटिकल मूवमेंट से थोलखियो थोलखपदु नमधनबा मखोइगी तोंगान तोंगान बा सप्रेसिंग अखोइगी पॉलिसी में आमा पुथोइ मसी पुथोना होनाबदा 1950s मक्तगे अखोइ हौगरकांदा सिफोक तौला अखोइजा मखोइजी मदु चर्चिज मुथत पंगमदबे तोंगान बा पॉलिसी म पुथोपने करम को पॉलिसी न हाइबदम तमदा अखोइगी ngसाइगी अखोइद लेमिनरी प्रूफ म्याम सिगु डिवाइड तौरकांदा खाइदोकनगा निसिनहंद्रकांदा अखोइ अमगा मगा लान सोंगनहलका ओदा अददे ngसाइगी मोइना आदा खुलाई पाइदुना लाल हो चिन कुकी नारको टूरिस्टिंग जिसदा शू द पुसलगा शू तोपसलगा शू हाइबदि मखोइ शू हाइबसि नाकल एमिदा नोंमै कामनरा मतुंगदा
ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏ ꯁꯤꯟꯕ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯕꯒꯤ ꯇꯧꯕ ꯄꯣꯠꯇꯨ ꯅꯣꯡꯃꯩ ꯁꯨꯡꯀꯥꯞ ꯀꯥꯞꯅꯗꯕ ꯃꯤꯒꯤ ꯂꯝꯗ ꯂꯥꯜꯍꯧꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯔꯦꯠ ꯁꯨ ꯇꯧꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯝ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅꯦ ꯑꯩꯈꯣꯏꯗ ꯂꯥꯜꯍꯧꯔꯤꯁꯤ ꯑꯗ ꯂꯥꯜꯍꯧꯔꯤꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯅ ꯈꯜꯂꯨꯕ ꯄꯣꯠꯅ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯤꯅꯥꯒꯤ ꯉꯁꯥꯏꯒꯤ ꯊ꯭ꯔꯦꯠꯇꯨ ꯀꯩꯅꯣꯁꯦ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯄꯨꯜꯂꯒ ꯈꯔ ꯉꯥꯛꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯩ ꯏꯀꯣꯅꯣꯃꯤ ꯐꯤꯕꯝ ꯈꯔ ꯐꯒꯗ꯭ꯔꯥ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯅꯥꯔꯣꯟꯗ ꯑꯩꯈꯣꯏꯒꯤ ꯖꯂꯦꯡꯒꯝ ꯑꯃ ꯂꯤꯡꯅꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯣꯂꯤꯁꯤꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯜꯂꯝꯃꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯃꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒ ꯂꯣꯟ ꯇꯤꯟꯅꯕ ꯑꯩꯈꯣꯏꯒꯤ 1951ꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯀꯥꯟꯗ ꯈꯨꯠꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯣꯏ ꯅꯝꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯥꯔꯒ ꯑꯅꯧꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯁꯦꯝꯃꯒ ꯂꯤꯡꯉꯒ ꯂꯝꯁꯤ ꯀꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤ ꯇꯧꯕ ꯌꯥꯅꯕ ꯃꯈꯣꯏꯒꯤ ꯅꯥꯔꯀꯣꯇꯤꯛꯁꯤ ꯐꯖꯅ ꯇꯧꯕ ꯌꯥꯅꯕꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯌꯥꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅ ꯇꯧꯔꯛꯄꯗꯨꯗꯤ ꯏꯟꯗꯤꯌꯥꯅ ꯎꯍꯧꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯁꯤ ꯌꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯃꯤꯡꯗꯨ ꯀꯔꯤ ꯃꯥ ꯑꯃꯅꯁꯨ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯔꯀꯣꯇꯤꯛ ꯐꯟꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤ ꯈꯔ ꯐꯪꯕ꯭ꯔꯥ ꯀꯥꯏꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯅꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ JNUꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯦ 3ꯗꯩꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯏꯕ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯗꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯏꯂꯣꯒꯅ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯕꯁꯤ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯈꯟꯕ ꯉꯝꯗꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯔꯝꯕꯁꯤ ꯇꯣꯛꯄ ꯃꯇꯝꯗꯨꯗ ꯑꯗꯩ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯃꯁꯤ ꯊꯥꯗꯣꯛꯑꯕ ꯃꯇꯝꯗꯨꯗ ꯉꯁꯤꯒꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛꯐꯥꯎ ꯆꯪꯁꯤꯜꯂꯤꯕ ꯄꯣꯂꯤꯁꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇꯗ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯃꯤꯆꯝ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 13ꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯤꯕꯗꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯥꯁꯤ ꯊꯤꯔꯒ ꯐꯪꯉꯦꯅ ꯇꯥꯡ 15ꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯁꯤꯁꯨ ꯀꯔꯤꯝꯇ ꯄꯥꯏꯈꯠꯇꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯌꯥꯎꯕ ꯂꯥꯂꯣꯡ ꯑꯃ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯃꯗꯤ ꯃꯣꯏꯔꯥꯒꯤ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇꯁꯨ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇꯁꯨ ꯀꯩꯒꯨꯝꯕ ꯐꯤꯕꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯇꯧꯗꯕ ꯀꯩꯅꯣ ꯍꯣꯠꯅꯕ ꯎꯗꯕ ꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯆꯤꯟꯒ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯨꯝꯕ ꯑꯩꯈꯣꯏ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯄꯤꯔꯦ ꯑꯗꯩ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯦ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯑꯗꯨꯝ ꯃꯣꯏ ꯀꯟꯈꯠꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯕ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯅ ꯋꯤꯗ꯭ꯔꯣ ꯇꯧꯔ ꯇ꯭ꯔꯤꯄꯥꯔꯇꯥꯏꯠ ꯑꯩꯈꯣꯏꯒꯤ ꯁꯨꯗꯒꯤ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯕ ꯄꯣꯠꯁꯤꯗ ꯑꯗꯩ ꯃꯣꯏꯁꯨ ꯍꯧꯖꯤꯛꯐꯥꯎꯗ ꯁꯨꯗꯨ ꯑꯦꯛꯁꯇꯦꯟ ꯇꯧꯏ ꯇꯧꯗꯦ ꯈꯪꯗꯦꯒꯩ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁꯐꯤꯁꯤꯌꯦꯟ ꯄꯋꯥꯔ ꯑꯦꯛꯁꯨ ꯂꯩ ꯍꯥꯏꯕ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯌꯥꯝꯅ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯜꯂꯛꯄ ꯅꯍꯥꯟ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯜꯂꯛꯄꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝ ꯃꯅꯥꯛꯇꯒꯤ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯟꯗꯤꯌꯥꯅ ꯌꯥꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯁꯣꯛꯅꯍꯟꯕꯅꯤꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯄꯣꯂꯤꯁꯤꯁꯤꯗꯤ ꯉꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯤ ꯅꯩꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯕꯨ ꯑꯣꯠ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯊꯝꯖꯩ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯁꯨ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯆꯤꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯒꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ US ꯖꯄꯥꯟ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯏꯟꯗꯤꯌꯥ ꯃꯈꯣꯏꯁꯤ ꯄꯨꯜꯂꯒ ꯀ꯭ꯋꯥꯗ꯭ꯔꯤꯂꯦꯇꯔꯦꯜ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯗꯥꯏꯂꯣꯒ ꯀꯣꯔꯠ ꯑꯅ ꯑꯃ ꯁꯦꯝꯃꯤꯕ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯅꯕ ꯑꯃꯗꯤ ꯁꯥꯎꯠ ꯆꯩꯅꯥ ꯁꯤꯁꯤ ꯆꯩꯅꯥꯅ ꯃꯣꯏꯒꯤ 90% ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯔꯤꯁꯤꯅ ꯌꯥꯗꯦꯕ ꯑꯗ USꯀꯤ ꯋꯥꯈꯜꯂꯣꯟꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯖꯟꯗ ꯃꯈꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃ ꯇꯧꯕ ꯄꯥꯝꯕꯅꯦꯕ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃ ꯇꯧꯕ ꯄꯥꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯣꯏꯗꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃ ꯊꯝꯕ ꯄꯥꯝꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯔꯤꯁꯇꯥꯟ ꯁ꯭ꯇꯦꯠ ꯑꯃ ꯂꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯆꯤꯅꯥ ꯀꯤꯕꯗꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯈ꯭ꯔꯤꯁꯇꯥꯟ ꯀꯟꯇ꯭री ꯑꯃ ꯂꯤꯡꯕꯁꯤꯗ ꯌꯥꯊꯣꯛꯈꯤꯗꯣꯏꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯑꯁꯤꯅꯦꯕ ꯂꯩꯅꯔꯛꯏꯁꯤꯗꯤ ꯃꯤꯌꯥꯝꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏ
ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯀꯥꯟꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯁꯨꯝ ꯅꯩꯗꯨꯅ ꯊꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯁꯤꯁꯨ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯅꯦꯅ ꯑꯩꯈꯣꯏ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯗꯣꯏꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯄꯨꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯈꯔꯗꯤ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯈꯔ ꯁꯣꯜꯕ ꯇꯧꯅꯕ ꯄꯣꯏꯟ ꯈꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤ ꯃꯥꯒꯤ ꯑꯋꯥꯔ ꯄꯤꯄꯜ ꯑꯃꯅ ꯇ꯭ꯔꯤꯠ ꯇꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯟ ꯑꯅ ꯈꯟꯕ ꯉꯝꯕꯗꯨꯅꯦꯕ ꯃꯊꯧ ꯇꯥꯏꯁꯦ ꯍꯦꯛ ꯄꯨꯟꯕꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅ ꯈꯟꯕ ꯉꯝꯗꯕꯁꯦ ꯁꯤꯅꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯦꯕ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯁꯦ ꯃꯁꯥꯒꯤ ꯑꯋꯥꯡ ꯁꯦꯠ ꯑꯣꯏꯅ ꯈꯟꯖꯒꯗꯧꯅꯤ ꯈꯟꯕꯤꯒꯗꯧꯅꯤ ꯑꯃꯗꯤ ꯑꯣꯀꯨꯄꯥꯏ ꯇꯦꯔꯤꯇꯣꯔꯤꯅꯤ ꯈꯟꯕꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯣꯐ ꯗ ꯂꯦꯟꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯦ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝꯅꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦꯕ ꯃꯁꯤ ꯍꯧꯖꯤꯛ ꯀꯟꯈꯠꯇꯕ ꯁꯨꯝ ꯊꯝꯃꯒꯗꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯐꯕ ꯂꯝꯕꯦꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯊꯨꯒꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯂꯦꯟ ꯊꯨꯒꯥꯏꯔꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯗꯤꯇꯦꯟꯁꯟ ꯒ꯭ꯔꯥꯎꯟ ꯑꯃ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯂꯥꯛꯁꯤꯜꯂ ꯂꯩꯒꯗꯕꯅꯤ ꯃꯣꯏ ꯆꯤꯞ ꯑꯣꯐ ꯗ ꯑꯥꯔꯃꯤꯅꯒ ꯍꯥꯏꯔꯤꯕ ꯁꯤ ꯀꯥꯏꯗ ꯃꯣꯏꯗ ꯁꯨꯝ ꯇꯥꯟꯊꯣꯛꯑꯗꯤ ꯁꯤꯗ ꯊꯝ ꯇꯥꯕꯅꯤ ꯑꯗꯨ ꯇꯧ ꯇꯥꯕꯅꯤ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯂꯝ ꯅꯠꯇꯦ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯛꯑ ꯊꯝꯒꯗꯕꯅꯤ ꯅꯠꯇꯗꯅ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅꯕ ꯊꯝꯖꯤꯟ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯣꯚꯔꯐ꯭ꯂꯣ ꯑꯣꯏꯔꯛꯇꯅ ꯑꯩꯈꯣই ꯈꯟꯅꯕ ꯆꯩꯅꯕꯁꯤ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯪꯁꯤꯜꯂꯛꯏꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯗꯣꯛꯑꯒ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗ NRCꯁꯦ ꯅꯍꯥꯟ ꯍꯥꯟꯅꯁꯤꯁꯨ NRCꯁꯤꯅ ꯑꯩꯈꯣꯏ ꯂꯥꯎꯗꯨ ꯂꯥꯛꯏ ꯃꯣꯏꯅꯗꯤ ꯊꯕꯛ ꯍꯧꯔꯦ ꯍꯥꯏ ꯊꯕꯛ ꯍꯧꯔꯤꯁꯤ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇꯦ ꯍꯥꯏꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯉꯁꯤꯐꯥꯎꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯤꯁꯇ꯭ꯔꯤ ꯅꯣꯡꯃ ꯆꯦꯛ ꯇꯧꯕꯒꯤ ꯃꯃꯤ ꯎꯗꯦ ꯑꯗꯨꯀꯥꯟꯗ ꯌꯥꯝꯅ ꯀꯟꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯀꯗꯕ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯃꯇꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕꯒꯤ ꯑꯌꯥꯕ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯄꯤꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯐꯤ ꯃꯨꯚꯃꯦꯟꯠꯅ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯡꯒꯤꯗꯨꯒ ꯃꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯅ NRCꯁꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯜ ꯍꯧꯈꯤꯕꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯒꯣꯜꯗꯟ ꯇ꯭राꯏꯡꯒꯜ ꯑꯃ ꯃꯅꯤꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯊꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗ ꯄꯣꯄꯨꯂꯔ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕ ꯑꯗꯩ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯗ꯭ꯔꯒ ꯇ꯭ꯔꯦꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇꯒꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯨꯠ ꯑꯥꯎꯠ ꯇꯧꯔꯒ ꯊꯤꯡꯉꯒ ꯄꯨꯔꯥ ꯃꯔꯨ ꯃꯨꯛꯊꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯇ ꯄꯥꯏꯈꯠꯂꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯕ ꯀꯨꯀꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯤꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯥꯒꯤ ꯂꯝꯅꯤ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯅꯤ ꯑꯗꯩ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯈꯪꯉꯒ ꯊꯕꯛꯇꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟ ꯏꯍꯧꯁꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ